welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV test of cartoon Mahoming type dish who have Taran Mochari. Where we see Fala Punga Pow singing cartoon sing the cartoonisna, Kari Hanging Liba, Kari Fonong Liba, Kari Wakal Kalan the Bible to Emiam Sanonga Tamzage, Ahan de Lokatsuge, Sanga Express key. On top Panida Shida. On top Panida Iba, cartoon sing view, and Pazaba, one to labor cartoonist, they da Kogi, MLA Mea, I could be both left with a boat Meagin, as you see, both Kita Kutaba or मैं आज बहुत कम बलाक पकी सिन्ने अदे प्रजा सिंह ना हारक पने सर अफब कैंडिडेट सिबु करीदा यंगलग खंदोइनो पैसा पाइबदा यंगदोइरा इंग्लिश लोन बदा यंगदोइरा कदर हाइबदा यंगदोइरा अखोजु तफम खंगद्रेना हायने अदेदा अस ngसागी बोट लेकदरेबा लाइबा म्यूजिन हारक पने हंदकथि प्रजा से फजना ज्ञान तारे ने पुक्सेल सिंगबा खोइदा थादौ ओना हाय बाजिकी प्रजा सिंह सिदा हंदकी सिदा कनाबु खोइ अखोगी मिरे मोने खनगदगे हाइबसी खंगद्रगदी मदुगी वाहन थोक लेत्रे हाइना दुना प्रजासिंग से था अखोगी ज्ञान तारकपगी मोंगनिसे उलेसे अना कोइ कैंडिडेट से कई खंदोइनो पैसा पाइबदा खंदोइरा इंग्लिश लोन हाइबदा खंदोइरा कदर हाइबदा खंदोइरा ना मयामना हंगकपने आ प्रजासिंग से ज्ञान तारे दुना हंदकतिने अखोइ पुक्सेल सेंगबा कोदा थादो काना हाइबदुना हंदकिसदा कनाना थबुक तबे कनाना तौदे हाइबस जम सेंगना प्रजा मियाम खंगबनी अदना इलेक्शन दी तौदबे अरोय सोइना तौगनी अना प्रजा सिंह भाव तारो हाइना अचौबा मेसेज अमा पीबा अदुंबा कार्टूनी हाइना अगी माइकेदे थमजगे मथंग द लेरिसना खोइ सना लेबाकी लोइरेदना हाइसिने लोइरेदना हाइसिदा कार्टून से यंगबियो अंगांग सिंगजी पेखा थाबा 12 की अदगी सीबीएसई की थाव मियाम याउंगने अदा पमानबल पामसाइ खलकपे वरि सानबने एग्जाम दी लोइरकदौरे फेल दी हौब निमित्तगी ओइखरे कमदौनेना लाइक पाउदबगी आउना ngसागी फजना तौरमद्रमने सब्जेक्ट अमा फेल होबदन फेल होइदोनिना आर आइदी हौरकपदि फेल होइग्रेसिना द ममानबसे हाइरकपन कया के आइदी एग्जाम हेक लोइब निमित्ता नुपी चेलनेना मसियम जावी अदु ममांगद सुम थोखिरे अदु अहलमना चेरकपा कीबदगी नुपी मचासिंग आदि पेखा हाइदोकदब निमित्ता नत्रगा पेखा हाइदोक निमित्ता अदगी लोइब निमित्ता चेनबा अदि चैदनबा चेनग्रगदी ngang कायना खनबा आंगांसिंगी कंसेप्ट अमदुम लई हजुसुम लई यावरिदुनी अना खोइ सिदबुदी याम फै सुम नाकंदना खोइना पेखा सुम नुंगाइत्रगा खोलगा चेन चोंब तबगी थबक थोकपनि असोम नाकंदना खोइ मपालमदा तोइसि प्रेशर सि यामना लईबा खोइगी जीगी अदगी नीट की कदी के दु खलक तबगी अदगी मिने हेनगिबगी मा पास यामना प्रेशर तौदना आंगांग से इवन सुसाइड पुक तौदना म्याम खोइ पाउचे सिंगदा करिदा मीडिया दा थेंगनेदुना दुबा दुमक्ति खोइ मणिपुर ददी हजुमक्ति थोकपा उद्री अदुना मसी अंगांग से यामना प्रेशर पीबजु फत्तबा अदुना हजिकती न्यू एजुकेशन पॉलिसी दा तोरि म्याम दुनी खोइ लाइक हाइबगी वागा तबेदा मागी वोकेशनल की करिगी मन हाइजबदुना दम मी ओइनबा अदम बन से जापान दगा तोरिबो म्याम सिंग असि दुनी माई मागी तौबे स्कूल अंगांग सिंग वाइसत वैरमदगी करिदगी तौना लोइना तौदना हेंग हेक चावदा माना ngमनबा हिंबा ngमनबा मा होनबा अदुनी लाइक आक्टिविटी नते एकता हाइरो से साइंस स्कूल सातल तंबा खुदिमक लोइना फबा नते अदि लेरिबा फबा स्कूल कॉलेज इंजीनियरिंग कॉलेज मेडिकल की मेडिसिन की ले म्याम तंबसिंग लोइना मा फबा नते मदुदि मसागी होना जमनगी एक्स्ट्रा ऑर्डिनरी अमा योरकपा अदि होनबा कनबा अदुनिया माइ पाकपा ओइरकपगी वानी अदुना साइदा अंगांग सिंगसिदा सुगुम प्रेशर लेबा सि पीदबा अदुनी लाइक हाइद्रगसु मा लाइक एकपदा याम साथिना हाइगिबि याय लाइक मा हाइद्रगसु मा इसै सकपदा याम हाइगिबि याय मागी तोंगानबा हिडन टैलेंट मैम सु लेजरे बि यावरी मागी अदुम मैम दु पुथोकबिबा अदुनी अदुम प्रेशर लाकदे अंगांग सिंगसे हेक्ता ममा पाना थीना जर्नी 12 की एग्जाम दा 12 हाई से नंगी पुलसी लेपकदब एग्जाम नि नंग अदुदा करी की तौब कने चाइबीबा थांगबीबा मैम दगी पेलक तदना सुम मैम से
ꯂꯥꯟꯅ ꯈꯣꯡ ꯊꯥꯡꯈꯤꯕ ꯌꯥꯎꯏ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯄꯣꯠꯅꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕꯗꯨꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯦꯛꯇ ꯁ꯭ꯇꯦꯞꯁꯦ ꯍꯦꯛꯇ ꯂꯧꯁꯤꯟꯕ ꯌꯥꯗꯕ ꯑꯗꯨꯅ ꯍꯦꯛꯇ ꯀꯪꯖꯥꯏ ꯈꯨꯖꯥꯏ ꯑꯣꯏꯔꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯁꯤꯜꯂꯛꯄ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯂꯩꯔꯛꯇꯕ ꯂꯛꯖꯨꯔꯤꯌꯁ ꯋꯥꯜ ꯑꯃꯗꯤ ꯂꯩꯔꯛꯄ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟ ꯅꯂꯥ ꯇꯧꯔꯛꯄ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯗ꯭ꯔꯒ ꯆꯥꯔꯛꯄ ꯃꯥꯒꯤ ꯔꯨꯠ ꯀꯣꯖꯦꯁ ꯐꯦꯛꯇꯔꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯉꯁꯥꯏ ꯍꯥꯏꯔꯦ ꯁꯔꯀꯥꯔꯁꯤꯅꯁꯨ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯑꯕꯅꯦꯅ ꯌꯥꯝ ꯁꯥꯎꯅ ꯇꯧꯔꯒ ꯉꯥꯡꯕꯅꯤ ꯁꯥꯟꯇꯤ ꯍꯜꯂꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯕꯗꯨꯅꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯔꯒ ꯑꯗꯨꯗ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯗ ꯄꯩꯔꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦꯅꯦꯅ ꯁꯥꯟꯇꯤ ꯄꯨꯔꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ 50,000ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯁꯦꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯨꯔꯒ ꯑꯗꯒꯤ ꯐꯤ ꯁꯨꯅꯕ ꯁꯥꯄꯣꯟ ꯁꯥꯔꯒ ꯂꯝꯕꯤꯗ ꯊꯣꯛꯇꯅ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯕ ꯅꯣꯡꯃꯒꯤ ꯂꯨꯄꯥ 30 ꯄꯤꯕꯗꯨꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯃꯗꯨꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯀꯨꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯆꯍꯤ ꯀꯌꯥꯅꯣ ꯂꯩꯗꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯩꯕ ꯃꯈꯣꯏꯗ ꯃꯥꯏꯟ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄ ꯑꯁꯤꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯦꯝꯞꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯁꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯃꯌꯥꯝ ꯂꯩꯕꯗꯨꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯂꯛꯄ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯀꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯇꯦꯂꯤꯚꯤꯖꯟ ꯌꯦꯡꯗꯅ ꯀꯔꯤ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯃꯗꯨꯒꯤ ꯄꯨꯔꯥ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕ ꯇꯩꯅꯕꯗꯅꯤ ꯍꯧꯖꯤꯛ ꯇꯥꯏꯑꯣꯟꯅꯕꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯗꯅꯤ ꯁꯤꯗꯩꯗꯗꯤ ꯂꯨꯆꯤꯡꯕꯗꯨꯅ ꯁꯥꯟꯇꯤ ꯍꯜꯂꯛꯂꯕꯅꯤ ꯃꯌꯥꯝꯅ ꯂꯥꯎꯔꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯦꯅꯦꯅ ꯀꯗꯥꯏꯗ ꯍꯟꯗꯣꯔꯤ ꯃꯣꯔꯦꯗ ꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯀꯥꯡꯄꯣꯛꯄꯤꯗ ꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯥꯟꯇꯤ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯝꯕ ꯁꯤꯁꯨ ꯌꯥꯝꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯄꯤꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯍꯣꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯂꯣꯏꯔꯦ ꯁꯤꯗ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯀꯥꯔꯇꯨꯟꯅꯤ ꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯗ ꯃꯣꯏ ꯑꯍꯨꯝ ꯂꯦꯞꯄꯅꯤ ꯂꯦꯞꯄ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯁꯦꯟ ꯃꯕꯥꯏ ꯊꯣꯛꯄ ꯇꯥꯗꯗ ꯈꯧꯔꯤ ꯃꯦꯠꯆꯒꯦ ꯇꯥꯗꯅ ꯑꯃꯨꯛ ꯏꯕꯥꯏꯗ ꯃꯦꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯕꯥꯏꯅ ꯑꯃꯨꯛ ꯅꯪꯒꯤ ꯈꯧꯔꯤ ꯃꯦꯠꯀꯦꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯝꯇ ꯉꯥꯡꯅꯍꯟꯗꯅ ꯑꯗꯨꯝ ꯁꯄ꯭ꯔꯦꯁꯟ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒꯤ ꯃꯤꯅꯤꯡꯐꯨꯜꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯕꯁꯨ ꯇꯥꯗꯕ ꯃꯥꯅ ꯉꯥꯡꯕꯁꯨ ꯇꯥꯗꯕ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯔꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯇꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯍꯟꯊꯣꯛ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯍꯥꯏꯁꯤꯅꯤ ꯇꯥꯗꯒꯤ ꯈꯧꯔꯤꯗꯨꯅ ꯑꯩ ꯃꯦꯠꯆꯒꯦ ꯇꯥꯗꯅ ꯑꯃꯨꯛ ꯏꯕꯥꯏꯗ ꯂꯦꯞꯄꯣ ꯃꯣꯏ ꯑꯍꯨꯝꯅꯤ ꯑꯃꯅ ꯃꯁꯦꯟ ꯃꯕꯥꯏꯅꯤ ꯑꯃ ꯌꯥꯎꯔꯤꯁꯤ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯅꯕꯥꯏꯅ ꯑꯃꯨꯛ ꯅꯪꯒꯤ ꯈꯧꯔꯤ ꯃꯦꯠꯀꯦꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯥꯠꯇꯣꯛꯅꯔꯒ ꯂꯩꯅꯕꯒꯤ ꯑꯗꯨꯝꯕ ꯌꯥꯝꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯀꯥꯔꯇꯨꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯅꯣꯛꯅꯤꯡꯕ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯝ ꯄꯣꯠꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯅꯕ ꯇꯧꯔꯛꯄ ꯄꯣꯠꯅꯤ ꯁꯤꯅ ꯁꯤꯗꯩꯗ ꯄꯪꯀꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯈꯥꯛ ꯈꯥꯛꯑꯒ ꯆꯥꯛ ꯆꯥꯕꯅꯤ ꯑꯗꯩꯗ ꯃꯥꯗꯤ ꯁꯥ ꯉꯥ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯊꯣꯡꯕꯅꯦꯅ ꯆꯥꯔꯤꯅꯤ ꯁꯅꯥ ꯊꯣꯡꯕꯁꯤ ꯃꯔꯨ ꯄꯜꯂꯤ ꯏꯃꯧ ꯑꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯃꯧꯁꯤꯅ ꯄꯩꯅ ꯂꯦꯞꯊꯣꯛꯑꯒ ꯈꯥꯕꯩꯁꯤꯒ ꯄꯥꯏꯔꯒ ꯀꯩꯁꯥꯝ ꯊꯣꯡꯗꯩꯅꯤ ꯄꯥꯕꯨꯡ ꯑꯅ ꯉꯁꯥꯏꯒꯤ ꯑꯣꯛ ꯃꯇꯨꯝꯗꯨꯅꯤ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯃꯥꯟꯕ ꯑꯩꯈꯣꯏ ꯃꯔꯨꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯔ ꯁꯨꯔ ꯇꯨꯝꯕꯤꯗꯅꯀꯣ ꯀꯦꯞꯁꯨꯝꯁꯦ ꯆꯞ ꯆꯥꯕꯗ ꯑꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯥꯏꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯀꯩꯁꯥꯝ ꯊꯣꯡꯗꯩꯅꯤ ꯄꯥꯕꯨꯡ ꯑꯅ ꯁꯅꯥ ꯊꯣꯡꯕꯁꯤ ꯃꯔꯨ ꯄꯜꯂꯤ ꯀꯩꯅꯣꯅ ꯍꯥꯏꯕꯅꯦꯕ ꯃꯔꯨ ꯌꯥꯎꯔꯝꯕꯗꯣ ꯉꯁꯥꯏ ꯑꯣꯛꯁꯥ ꯃꯇꯨꯝꯗꯣ ꯑꯗꯨꯅꯤ ꯆꯥꯛꯆꯥꯕꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯡꯁꯤ ꯊꯣꯡ ꯊꯥꯛꯄꯁꯤꯡꯁꯤ ꯅꯨꯄꯤꯗꯒꯤꯗꯤ ꯅꯨꯄꯥꯅ ꯍꯩꯒꯠꯂꯛꯄꯒꯤ ꯄꯣꯠꯄꯨ ꯌꯥꯎꯔꯝꯅꯤꯀꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯁꯤ ꯌꯥꯝ ꯐꯖꯅ ꯊꯣꯡꯕ ꯑꯉꯥꯡ ꯅꯍꯥꯁꯤꯡ ꯌꯥꯝ ꯂꯩꯔꯕꯅꯤ ꯍꯦꯛꯇ ꯃꯣꯏ ꯔꯤꯜꯒ ꯁꯦꯝꯃ ꯊꯥꯒꯠꯂꯛꯄꯁꯦ ꯊꯣꯡ ꯇꯥꯛꯄꯁꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨꯅꯤ ꯊꯣꯡ ꯇꯥꯛꯄꯁꯤ ꯑꯁ ꯁꯅꯥꯀꯃꯥꯏꯅ ꯊꯣꯡꯒꯦ ꯀꯥꯏꯅ ꯈꯪꯗꯕ ꯑꯗꯒꯤ ꯃꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯒꯦꯝꯄꯣꯝꯕꯀꯃꯥꯏꯅ ꯇꯧꯅꯤ ꯎꯇꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯏꯁꯤ ꯑꯗꯨꯝ ꯈꯔ ꯂꯨꯕ ꯄꯣꯠꯅꯤ ꯍꯥꯏꯗꯤ ꯎꯇꯤ ꯇꯧꯕ ꯍꯥꯏꯕ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯁꯤ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕ ꯑꯗꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯤꯗ ꯈꯨꯠ ꯇꯪꯕꯒ ꯌꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯡꯁꯤꯗꯤ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯊꯣꯡ ꯊꯥꯛꯄꯁꯤ ꯍꯩꯇꯕ ꯌꯦꯔꯨꯝ ꯀꯃꯥꯏꯅ ꯍꯧꯒꯗꯒꯦꯅ ꯌꯦꯔꯨꯝꯒ ꯀꯩꯅꯣꯒ ꯄꯥꯏꯔ ꯂꯩꯔꯒ ꯀꯞꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯇꯣꯏꯕ ꯐꯤꯕꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯈꯔ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯤ ꯍꯦꯛꯇ ꯑꯣꯟꯂꯥꯏꯟꯗ ꯇꯧꯔꯒ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯍꯦꯛꯇ ꯇꯧꯔꯒ ꯃꯗꯨꯁꯨ ꯌꯥꯗꯕ ꯏꯁꯥꯅ ꯊꯣꯡꯖꯕꯒꯤ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯊꯥꯛꯄ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤ나 ꯁꯪꯗꯕꯒꯤ ꯋꯥꯅꯤ ꯁꯪꯀꯥꯟꯗ ꯑꯗꯨꯝ ꯊꯣꯡ ꯊꯥꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ
ꯁꯤꯗꯩꯗ ꯃꯥ ꯊꯣꯡ ꯊꯥꯛꯇꯣ ꯍꯩꯔꯛꯇꯕꯅꯤꯅ ꯁꯅꯥ ꯊꯣꯡꯕꯗꯣ ꯀꯃꯥꯏꯅ ꯊꯣꯡꯒꯗꯒꯦ ꯁꯤ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯈꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯥꯝꯊꯣꯡꯗꯒꯤ ꯂꯩꯔꯨꯕꯅꯤ ꯑꯣꯛ ꯃꯇꯨꯝꯗꯣ ꯁꯅꯥꯅ ꯄꯤꯁꯟꯕꯅꯤ ꯃꯔꯨ ꯌꯥꯎꯔꯝꯕꯒꯤ ꯁꯤꯟꯅꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯥꯔꯊ ꯏꯆꯦꯜ ꯑꯃꯁꯨ ꯆꯦꯟꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯅ ꯑꯗꯨꯗ ꯃꯥꯒꯤ ꯆꯣꯞꯄꯔ ꯄꯥꯏꯕ ꯌꯦꯡꯉꯦ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯑꯁꯤ ꯌꯥꯝ ꯍꯧꯔꯛꯑꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯗꯒꯤ ꯏꯝꯐꯥꯜ ꯇꯃꯦꯡꯂꯣꯡ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯝꯐꯥꯜ ꯃꯥꯎ ꯑꯗꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯃꯌꯥꯝ ꯁꯥꯔꯚꯤꯁꯁꯦ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯅꯔꯛꯏꯕꯗꯨꯅꯤ ꯑꯗꯩꯗ ꯆꯣꯞꯄꯔ ꯁꯥꯔꯚꯤꯁꯁꯦ ꯌꯦꯡꯉꯒ ꯃꯣꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯂꯨꯛ ꯑꯋꯥꯔ ꯆꯣꯞꯄꯔ ꯁꯥꯔꯚꯤꯁꯇꯅ ꯀꯣꯞꯇꯔ ꯁꯥꯔꯚꯤꯁꯇꯅ ꯂꯩꯔꯦꯗ ꯋꯥꯠ ꯑ ꯁꯦꯄꯔꯦꯠ ꯑꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯋꯥꯠ ꯑ ꯁꯦꯄꯔꯦꯠ ꯁꯥꯔꯚꯤꯁ ꯑꯅ ꯑꯁꯤꯗꯤ ꯇꯣꯉꯥꯟꯕ ꯁꯥꯔꯚꯤꯁ ꯑꯃ ꯂꯩꯔꯦ ꯀꯃꯥꯏꯅ ꯁꯦꯄꯔꯦꯠ ꯑꯣꯏꯒꯦꯒꯅ ꯌꯨ ꯃꯤꯟ ꯅꯣ ꯔꯣꯗ ꯋꯦꯁ ꯂꯥꯏꯛ ꯕꯤꯐꯣꯔ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯈꯣꯠꯄꯗꯨ ꯂꯩꯔꯔꯣꯏꯗꯅ ꯑꯗꯨꯁꯨ ꯂꯩꯅꯤ ꯂꯩꯕꯕꯨꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯖꯅ ꯂꯝꯕꯤꯁꯤꯡꯁꯨ ꯐꯖꯅ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯃꯤ ꯑꯗꯨꯝ ꯄꯨꯡ 2ꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯗꯨꯅ ꯐꯔꯗꯤ ꯄꯨꯡ 2, 1.5 ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯕ ꯀꯩꯁꯨ ꯂꯝ ꯅꯠꯇꯦ 80-90 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯅꯤ ꯑꯗꯣ ꯆꯤꯡꯒꯤ ꯒꯣꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯊꯝꯊ ꯒꯣꯂꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯝꯕꯤ ꯐꯠꯇꯕꯅ ꯊꯞꯊꯍꯟꯕꯒꯤ ꯋꯥꯅꯤ ꯂꯝꯕꯤꯗꯨꯅ ꯐꯔꯒꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯣꯞꯄꯔ ꯁꯥꯔꯚꯤꯁ ꯂꯩꯕꯁꯨ ꯐꯩ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯗꯨꯅꯤ ꯑꯦꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯅꯥ ꯑꯌꯦꯛꯒꯤꯅꯤ ꯈꯪꯗꯦ ꯆꯤꯡ ꯂꯝꯕꯤꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯆꯣꯞꯄꯔ ꯁꯥꯔꯚꯤꯁꯁꯨ ꯇꯧꯕ ꯌꯥꯕ ꯑꯗꯨꯅ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗꯨ ꯍꯦꯟꯅ ꯃꯤ ꯂꯩꯔꯒꯗꯤ ꯁꯥꯔꯚꯤꯁ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ 1, 2 ꯍꯥꯏ ꯑꯗꯨ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯈꯟꯅ ꯅꯩꯅꯕꯗꯤ ꯌꯥꯎꯏꯗꯨꯅꯤ ꯐꯔꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯐꯠꯇꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯒꯨꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤꯗꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯑꯐꯕꯉꯩꯅ ꯂꯧꯁꯤꯟꯕ ꯐꯠꯇꯕꯩꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯈꯤꯕ ꯐꯋꯥꯝ ꯂꯧꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯕꯥꯛ ꯉꯥꯛꯑꯒ ꯃꯅꯤꯄꯨꯔꯁꯤ ꯑꯅꯧꯕ ꯃꯥꯏꯌꯣꯟ ꯑꯃ ꯄꯨꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯤꯅ ꯐꯖꯕ ꯀꯣꯛꯁꯤ ꯊꯥꯗꯔꯒ ꯑꯗꯨꯒ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯏꯁꯨꯁꯗ ꯕꯦꯁ ꯇꯧꯕ ꯑꯗꯒꯤ ꯉꯥꯛꯁꯨ ꯅꯣꯛꯍꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯁꯨ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯅꯕꯦꯝꯕꯔ 1ꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯆꯍꯤ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯅꯕꯦꯝꯕꯔ ꯆꯍꯤꯒꯤꯗ ꯑꯗꯨ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕꯃꯈꯩ ꯃꯗꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.